ngasisu channel asigi maikedi Manipuri horror story ma puduna laksari do ngasi myamna thamjagaduri bu horror story gi maming asina yena khapawtabi adu wari asibu thabirakpana wakin phundrai loinana wari asi hingliba natragana sikraba kanamata ga mari lainsade wari asi ayibagi wakhalna sagasaduna izaba wari amakhakni myam wari hausarage numidam gi matamni lembi sakhumdura sakthungli Mapuraba Hiranana Pungadu Maitik to Lady Sing Subulobigi Sing Edu Hydopotolopani Lembiedu Mapanda Yanakaduda Houdun Lady Lapu Duda Sing Hi Mahida Hidui Lapu Morumdigi Angoba Pizon Lightingba Masam Soizainabi Mamit Nauru Nobinupiama Lep to Leramani Lembi Lapu Aduda Meet Gup the Makai Sum Yang Dunalay Yenaga pauda binupi edu mamai edu kitang nongkatlaga makut khalai lembidi kibana thakthak nikle kibe henman bana lawbu phawbu ngamdri sel si hairasu thangma ngamdri makhong adu lembi yenaka pauda binupi edu gi makhong ni yengli yenaka pauda binupi edu asumasum wong khalai lembi makok tu pairaga lebak makhadura phamtakhi Lembina mama edu onthuroktuna laphu horiba adomda amuksu yenglai adubo yenaka pauda binupi edu leiramdre lembi thamoida swai lauraduna imung sangi hain hakolakpada matungda amuk leptuna leirami handakti lembi khanghoduna wantakhi somda hiranana kari nupino nesibo singi hedoko thokiba bo hauji phawo sanglakteba phanadi kuirese aibu amukta tholaga yengruge Hiranan wahai singdu hairga maning thongdu hangdoktuna thuklai amuk soirei sida sulaiti karaida muk satkre Hiranan masinaduna murum solingai lembi amamba saijang amadagi thuklai masamana gaktu ipha pharaga mamit kaktu tarang yena khapawda bi du maki nupi dugi masada sangami Hiranan tawribu matawduda Karinu tawribudude he mama namu kaidoragine he asi haiduna lembi gi masada pairaga hirei lembi mayadu higalaga Hirananda munna yenglaga nokphet tawna yam kan mong noklai Hiranan amuka soirei mama namu ngaudura bro karinu ngasi nang tawribisibo matang matam sadana laknarakonuko kai kanadabada isa pakhang laisabi pharakanchida Asumna Hiranana lembi da fagi thari adubu lembi di mana hairakli badu karisu khangjabadi nasati masara sangkhrabada lembi na mapurobe Hiranangi mangaksamda makhut aduna yamna kana mesilaga phaklang aduda namsinduna thami Hiranana he mama kainu nangna tawribase nang aibu hatlagi hairibro lembi mamit adu langkhatlaga hairei hatkani nangbu hatkani Nang diam pataba mini ngasai nangna nga lairaga pukhibada aina khita piramu haibada nangna piramdaba natro nang yam patti lembi na hairakliba wahiduda Hiranan wakhal tarakladuna nang oire hey nang yam thuna mawu thatokuna satkro satlu maduna trabadi nang aigi khota siba tare lembi gi haksang sangduna laikhraba yenaka pawtabi du yam sauna Yamna akan mamong nulaktuna kari aibu nangin nakuta soidana siba taraba si halo aibu halo maril phaba kanano aibu hatpa ngamgadaba asi hairaga amuksu mangaksamadu makhutuna mesili Hiranan khrapingna nang aibu thadoklaroi fare nang aina kaidoge haibado nang namit thipni yeng asi haiduna makhut adu aroibi thakta phaktokna honari Ngayaktang hotnaraba matung makhut adu phaktokuna Hiranan imung adu sensinki sakhum adudagi makhet amaga thangol amaga khoisu lekha maduga puthorei lembi gi manak thamlaga makhet aduna sukhatlaga thangol aduna lembi du lai singduna koisili lembi gi haksang na sangduna lairiba yenaka pawda bi eda makhut lonaraga herei aibu amukta thadopio ayam war aibu amukta thadopio ai sathrage
ꯑꯁꯤ ꯍꯥꯏꯅ ꯍꯥꯏꯖꯔꯤ ꯍꯤꯔꯥꯅꯟꯗ ꯍꯤꯔꯥꯅꯟꯗꯅ ꯊꯥꯜꯂꯝꯕ ꯃꯩꯔꯥꯁꯤꯡꯗꯨ ꯃꯨꯊꯠꯂꯤ ꯌꯦꯅꯈꯥ ꯄꯥꯎꯇꯥꯕꯤ ꯑꯗꯨ ꯂꯦꯝꯕꯤꯒꯤ ꯍꯛꯆꯥꯡꯗꯒꯤ ꯄꯥꯏꯊꯣꯛꯇꯨꯅ ꯆꯠꯈ꯭ꯔꯦ ꯂꯦꯝꯕꯤ ꯃꯁꯥꯗꯨ ꯆꯣꯛꯊꯔꯗꯨꯅ ꯂꯩꯕꯥꯛ ꯃꯈꯥꯗꯨꯗ ꯗꯣꯝ ꯂꯥꯎꯅ ꯍꯥꯏꯊꯔꯛꯏ ꯍꯤꯔꯥꯅꯟꯗꯅ ꯄꯥꯝꯈꯠꯇꯨꯅ ꯏꯃꯨꯡꯗꯨꯗ ꯄꯨꯁꯤꯜꯂꯛꯏ ꯐꯃꯨꯡ ꯑꯗꯨꯗ ꯅꯤꯡꯊꯤꯖꯅ ꯍꯤꯞꯊꯥꯜꯂꯒ ꯄꯣꯊꯥꯍꯜꯂꯤ ꯂꯦꯝꯕꯤ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯋꯥꯈꯜ ꯇꯥꯔꯛꯂꯗꯨꯅ ꯍꯣꯏ ꯄꯥꯕꯨꯡ ꯑꯩꯕꯨ ꯀꯩꯗꯧꯔꯒꯦ ꯑꯩ ꯏꯁꯥꯁꯦ ꯌꯥꯝ ꯆꯣꯛꯊꯔꯦ ꯏꯁꯤꯡ ꯈꯤꯇ ꯊꯛꯀꯦ ꯍꯤꯔꯥꯅꯟꯗꯅ ꯑꯃꯨꯛ ꯍꯣꯏ ꯍꯣꯏ ꯃꯃꯥ ꯑꯩ ꯏꯁꯤꯡ ꯂꯧꯔꯨꯒꯦꯀꯣ ꯍꯤꯔꯥꯅꯟꯗ ꯆꯥꯛꯈꯨꯝ ꯑꯗꯨꯗ ꯆꯪꯂꯛꯇꯨꯅ ꯕ꯭ꯔꯥꯏꯠ ꯑꯗꯨꯗꯒꯤ ꯏꯁꯤꯡ ꯑꯗꯨ ꯀꯜꯂꯒ ꯂꯦꯝꯕꯤꯒꯤ ꯃꯅꯥꯛꯇ ꯄꯨꯔꯛꯏ ꯏꯁꯤꯡ ꯑꯗꯨ ꯄꯤꯊꯛꯇꯨꯅ ꯍꯥꯏꯔꯛꯏ ꯃꯃꯥ ꯅꯪꯒꯤ ꯅꯁꯥꯗ ꯌꯦꯅꯈꯥ ꯄꯥꯎꯇꯥꯕꯤ ꯆꯪꯂꯝꯂꯤꯅꯤ ꯂꯦꯝꯕꯤ ꯁ꯭ꯋꯥꯏ ꯂꯥꯎꯏ ꯑꯗꯨ ꯍꯥꯏꯔꯛꯏ ꯀꯔꯤ ꯍꯥꯏꯕ ꯑꯩꯕꯨ ꯂꯥꯏ ꯆꯪꯉꯤ ꯍꯥꯏꯕ ꯑꯗꯣ ꯃꯥꯗꯤ ꯀꯃꯥꯏꯅ ꯑꯩꯉꯣꯟꯗ ꯆꯪꯂꯤꯕ ꯍꯤꯔꯥꯅꯟꯗ ꯅꯪꯅ ꯆꯤꯡꯍꯤ ꯍꯩꯗꯣꯛꯄ ꯊꯣꯛꯄꯗꯣ ꯑꯗꯨꯗ ꯊꯦꯡꯅꯔꯝꯂꯅꯤ ꯑꯗꯨꯅꯅꯤ ꯐꯔꯦꯁꯦ ꯀꯩꯁꯨ ꯈꯜꯂꯨꯔꯅꯨ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯗꯨꯁꯨ ꯍꯧꯈ꯭ꯔꯦ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯀꯣꯏꯔꯦꯡ ꯑꯃꯗꯤ ꯃꯥꯒꯤ ꯃꯃꯥꯟꯅꯕ ꯄꯣꯏꯔꯩꯒ ꯍꯣꯁꯄꯤꯇꯥꯜꯗ ꯆꯠꯂꯨꯕꯅꯤ ꯍꯣꯁꯄꯤꯇꯥꯜꯗꯒꯤ ꯍꯜꯂꯛꯂꯤ ꯂꯝꯕꯤꯗꯅꯤ ꯀꯣꯏꯔꯦꯡꯅ ꯏꯇꯥꯎ ꯄꯨꯡꯁꯨ ꯌꯥꯝ ꯉꯜꯂꯤ ꯉꯁꯤꯗꯤ ꯈꯔ ꯊꯦꯡꯅ ꯍꯟꯈ꯭ꯔꯁꯤ ꯁꯣꯝꯗ ꯒꯥꯔꯗꯦꯟ ꯐꯖꯕ ꯑꯃ ꯂꯩꯕꯅꯤ ꯑꯗꯨ ꯌꯦꯡꯂꯨꯁꯤ ꯐꯣꯇꯣ ꯈꯔꯁꯨ ꯀꯥꯞꯂꯛꯅꯕ ꯄꯣꯏꯔꯩꯅ ꯍꯣꯏ ꯌꯥꯏꯌꯦ ꯏꯇꯥꯎ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤꯗꯨ ꯐꯖꯔꯕ ꯒꯥꯔꯗꯦꯟ ꯑꯗꯨꯗ ꯂꯥꯛꯏ ꯃꯐꯝ ꯑꯗꯨꯗ ꯀꯣꯏꯕ ꯌꯥꯕ ꯀꯣꯏꯔꯗꯨꯅ ꯅꯨꯃꯤꯠ ꯇꯥꯁꯤꯜꯂꯛꯂꯤ ꯅꯨꯃꯤꯠ ꯇꯥꯁꯤꯜꯂꯛꯂꯕꯗ ꯃꯐꯝ ꯑꯗꯨꯗꯒꯤ ꯃꯌꯨꯝꯂꯣꯝꯗ ꯑꯃꯨꯛ ꯂꯥꯛꯅꯔꯤ ꯅꯨꯃꯤꯗꯥꯡꯁꯨ ꯇꯥꯁꯤꯜꯂꯛꯂꯤ ꯃꯈꯣꯏ ꯑꯅꯤꯅ ꯂꯥꯛꯂꯤꯕ ꯂꯝꯕꯤꯗꯨ ꯌꯥꯝ ꯊꯥꯞꯅꯩ ꯂꯝꯕꯤ ꯇꯪꯈꯥꯏ ꯌꯧꯔꯛꯄ ꯑꯗꯨꯋꯥꯏꯗ ꯃꯁꯥꯁꯤꯡꯗꯣ ꯆꯣꯛꯊꯔꯦ ꯍꯥꯏꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯒꯥꯔꯤ ꯑꯗꯨ ꯈꯝꯂꯝꯂꯒ ꯗꯨꯀꯥꯟ ꯑꯃꯗ ꯆꯪꯂꯒ ꯑꯆꯥ ꯑꯊꯛ ꯈꯔꯁꯨ ꯂꯩꯔꯤ ꯂꯩꯕ ꯂꯣꯏꯔꯗꯨꯅ ꯒꯥꯔꯤ ꯑꯗꯨꯗ ꯐꯝꯂꯒ ꯆꯥꯔꯤ ꯆꯥꯕ ꯂꯣꯏꯔꯗꯨꯅ ꯒꯥꯔꯤ ꯏꯁꯇꯥꯔꯠ ꯇꯧꯔꯤ ꯑꯗꯨꯕꯨ ꯒꯥꯔꯤ ꯑꯗꯣ ꯏꯁꯇꯥꯔꯠ ꯍꯧ ꯍꯥꯏꯕ ꯌꯥꯗ꯭ꯔꯦ ꯄꯣꯏꯔꯩꯅ ꯀꯣꯏꯔꯦꯡꯗ ꯍꯥꯏꯔꯛꯏ ꯑꯁ ꯑꯣꯟꯊꯣꯛꯄ ꯗꯁꯥꯅꯤꯍꯦ ꯄꯣꯏꯔꯦ ꯑꯩ ꯃꯇꯨꯡꯗꯒꯤ ꯏꯜꯂꯛꯑꯒꯦ ꯅꯪ ꯏꯁꯇꯥꯔꯠ ꯇꯧ ꯋꯥꯍꯩꯗꯨ ꯍꯥꯏꯔꯒ ꯀꯣꯏꯔꯦꯡ ꯒꯥꯔꯤꯗꯨꯗꯒꯤ ꯀꯨꯝꯊꯔꯒ ꯒꯥꯔꯤ ꯃꯅꯤꯡꯗꯒꯤ ꯏꯜꯂꯛꯏ ꯇꯟꯖꯥꯗꯨꯗ ꯁꯣꯔꯣꯛ ꯃꯌꯥꯗꯣꯝꯗꯒꯤ ꯈꯨꯅꯣꯛ ꯆꯥꯗꯕ ꯑꯃ ꯅꯣꯛꯂꯛꯏ ꯀꯣꯏꯔꯦꯡ ꯒꯥꯔꯤ ꯏꯟꯕꯗꯤ ꯂꯥꯏꯔꯗꯅ ꯀꯔꯤꯅꯣ ꯍꯥꯏꯗꯅ ꯀꯣꯏꯂꯩ ꯂꯩꯗꯨꯅ ꯌꯦꯡꯂꯤ ꯋꯥꯄꯜ ꯃꯔꯛ ꯑꯗꯣꯝꯗꯒꯤ ꯃꯁꯛ ꯃꯇꯧ ꯐꯖꯔꯕꯤ ꯅꯨꯄꯤ ꯑꯃ ꯊꯣꯛꯂꯛꯇꯨꯅ ꯀꯣꯏꯔꯦꯡꯗ ꯑꯁꯨꯝ ꯍꯥꯏꯔꯛꯏ ꯅꯈꯣꯏꯕꯨ ꯀꯅꯥ ꯀꯅꯥꯅꯣꯅꯦ ꯑꯩꯈꯣꯏ ꯂꯩꯀꯥꯏꯗꯒꯤꯁꯨ ꯃꯥꯟꯗꯦ ꯀꯣꯏꯔꯦꯡꯅ ꯑꯃꯨꯛ ꯁꯤꯒꯤ ꯅꯨꯄꯤꯁꯤꯗꯤ ꯑꯍꯤꯡ ꯑꯊꯦꯡꯕꯁꯤꯗ ꯋꯥꯄꯜ ꯑꯁꯤꯗ ꯀꯩꯗꯧꯔꯤꯖꯥꯠꯅꯣ ꯑꯁꯤ ꯈꯟꯅ ꯈꯟꯅ ꯑꯩꯈꯣꯏ ꯋꯥꯡꯉꯨꯗꯒꯤꯅꯦ ꯏꯝꯐꯥꯜꯗ ꯆꯠꯂꯨꯕ ꯑꯗꯨꯗ ꯊꯦꯡꯗꯣꯛꯈ꯭ꯔꯕ ꯑꯗꯨ ꯅꯪꯕꯨ ꯀꯤꯖꯗ꯭ꯔꯣ ꯑꯊꯦꯡꯕꯁꯤꯗ ꯅꯊꯟꯇ ꯁꯤꯗ ꯊꯣꯛꯂꯛꯂꯒ ꯂꯩꯔꯤꯁꯤꯕꯣ ꯅꯨꯄꯤꯗꯨ ꯅꯣꯛꯂꯒ ꯍꯥꯏꯔꯛꯏ ꯀꯤꯕꯤꯗꯦ ꯀꯩꯒꯤ ꯀꯤꯗꯣꯏꯅꯣ ꯃꯐꯝꯁꯦ ꯑꯩꯒꯤ ꯄꯣꯊꯥꯐꯝꯅꯤ ꯍꯥꯏꯕꯗꯤ ꯑꯩꯒꯤ ꯍꯪꯆꯤꯠ ꯂꯪꯐꯝꯅꯤ ꯃꯐꯝꯁꯤꯗ ꯑꯩꯅ ꯂꯩꯔꯤꯉꯩꯗ ꯑꯩꯉꯣꯟꯗ ꯀꯅꯥꯅꯁꯨ ꯀꯔꯤꯁꯨ ꯇꯧꯕ ꯉꯝꯂꯣꯏ ꯀꯣꯏꯔꯦꯡ ꯅꯨꯄꯤ ꯑꯗꯨꯅ ꯍꯥꯏꯔꯛꯂꯤꯕ ꯋꯥꯍꯩꯗꯨꯗ ꯃꯊꯟꯇ ꯆꯤꯡꯅꯕ ꯐꯥꯎꯔꯛꯏ ꯄꯣꯏꯔꯩꯅ ꯑꯃꯨꯛ ꯀꯣꯏꯔꯦꯡ ꯀꯩꯗꯧꯔꯒꯦ ꯒꯥꯔꯤ ꯏꯜꯂꯛꯑꯣ ꯍꯥꯏꯔꯒ ꯅꯊꯟꯇ ꯃꯣꯟꯗꯔꯪ ꯁꯥꯟꯅꯔꯒ ꯂꯩꯔꯤꯗꯨꯅ ꯌꯥꯍꯦ ꯏꯕꯣ ꯅꯪꯁꯤꯗꯤꯕ ꯄꯦꯜꯂꯕꯅꯤ ꯑꯩꯗꯤ ꯀꯣꯏꯔꯦꯡꯅ ꯑꯃꯨꯛ ꯍꯣꯏꯍꯦ ꯅꯪꯒꯅꯤ ꯀꯔꯤ ꯀꯥꯟꯅꯗꯕꯗ ꯏꯜꯂꯛꯑꯒꯦ ꯔꯦꯗꯤ ꯇꯧꯔꯣ ꯄꯣꯏꯔꯩ ꯒꯥꯔꯤ ꯏꯁꯇꯥꯔꯠ ꯇꯧꯅꯕ ꯔꯦꯗꯤꯗ ꯉꯥꯏꯗꯨꯅ ꯂꯩꯈ꯭ꯔꯦ ꯀꯣꯏꯔꯦꯡ ꯒꯥꯔꯤ ꯑꯗꯨ ꯏꯟꯅ ꯍꯥꯏꯔꯛꯏ ꯅꯨꯄꯤ ꯑꯗꯨꯗ ꯐꯔꯦ ꯑꯗꯨꯗꯤ ꯑꯩꯈꯣꯏꯁꯨ ꯑꯃꯨꯛ ꯆꯠꯈ꯭ꯔꯒꯦ ꯅꯨꯄꯤ ꯑꯗꯨꯗꯤ ꯂꯥꯏ ꯑꯣꯏꯕꯅꯤꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯃꯥꯡꯈ꯭ꯔꯦ ꯀꯣꯏꯔꯦꯡꯅ ꯍꯥꯏꯔꯤꯕꯁꯤꯡꯗꯣ ꯑꯔꯦꯝꯕꯗꯅꯤ ꯀꯣꯏꯔꯦꯡꯅ ꯍꯥꯏꯔꯤꯕ ꯋꯥꯗꯨꯗ ꯅꯨꯄꯤ ꯑꯗꯨꯅ ꯈꯨꯝꯂꯛꯇꯕꯗꯨꯗ ꯃꯃꯥꯏꯗꯨ ꯃꯇꯨꯡ ꯑꯣꯟꯊꯣꯛꯇꯨꯅ ꯌꯦꯡꯂꯛꯄꯅꯤ ꯑꯗꯨꯕꯨ ꯅꯨꯄꯤꯗꯣ ꯂꯩꯔꯝꯗ꯭ꯔꯦ ꯀꯣꯏꯔꯦꯡ ꯌꯥꯝ ꯉꯛꯅ ꯀꯗꯥꯏꯗ ꯆꯠꯈ꯭ꯔꯖꯥꯠꯅꯣ ꯍꯧꯖꯤꯛꯇ ꯅꯠꯇ꯭ꯔꯣ ꯑꯩꯒꯤ ꯋꯥꯔꯤ ꯁꯥꯟꯅꯔꯝꯂꯤꯕꯗꯨꯕꯨ ꯑꯣꯟꯊꯣꯛꯄ ꯅꯨꯄꯤꯅꯤꯗ ꯃꯤ ꯂꯥꯏꯀꯛꯁꯦ ꯀꯔꯤꯝꯇ ꯀꯤꯗꯕꯗꯧꯅ ꯅꯨꯄꯤ ꯃꯥꯅ ꯑꯍꯤꯡ ꯑꯁꯨꯛ ꯊꯦꯡꯈ꯭ꯔꯀꯥꯟꯁꯤꯗ ꯑꯁꯨꯝꯅ ꯃꯆꯤꯟ ꯑꯗꯨꯗ ꯁꯣꯜꯂꯛꯄꯅꯤ ꯒꯥꯔꯤꯁꯨ ꯏꯁꯇꯥꯔꯠ ꯍꯧꯔꯗꯨꯅ ꯀꯣꯏꯔꯦꯡꯗꯨ ꯒꯥꯔꯤ ꯑꯗꯨꯗ ꯀꯥꯈꯠꯂꯛꯏ ꯃꯥꯅ ꯒꯥꯔꯤ ꯀꯥꯈꯠꯂꯛꯄ ꯑꯗꯨꯗ ꯒꯥꯔꯤ ꯃꯅꯤꯡꯗ ꯃꯌꯥ ꯏꯆꯧ ꯆꯧꯕꯤ ꯃꯃꯤꯠ ꯃꯨꯁꯨꯛ ꯃꯨꯕꯤ ꯃꯁꯝ ꯉꯧꯔꯣꯛ ꯉꯧꯕꯤ ꯅꯨꯄꯤ ꯑꯃ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ ꯀꯣꯏꯔꯦꯡ ꯑꯗꯨ ꯈꯪꯄ꯭ꯔꯦꯛ ꯈꯪꯅ
ꯑꯩꯗꯤ ꯂꯣꯏꯔꯦꯗꯅ ꯄꯣꯏꯔꯩ ꯈꯪꯄ꯭ꯔꯦꯛ ꯈꯪꯉꯤ ꯀꯣꯏꯔꯦꯡꯅ ꯈꯨꯄꯥꯛ ꯑꯃꯅ ꯊꯥꯔꯒ ꯍꯥꯏꯔꯛꯏ ꯀꯩꯅꯣꯕ ꯉꯁꯤ ꯅꯪꯅ ꯈꯜꯂꯤꯁꯦ ꯍꯥ ꯅꯠꯇꯦ ꯅꯪꯕꯨ ꯉꯥꯎꯗꯨꯔꯕ꯭ꯔꯣ ꯀꯣꯏꯔꯦꯡꯅ ꯅꯠꯇꯦ ꯅꯪ ꯑꯁꯤ ꯎꯗꯕ꯭ꯔꯣ ꯄꯣꯏꯔꯩ ꯌꯥꯝꯅ ꯉꯛꯅ ꯀꯣꯏꯔꯦꯡꯗ ꯌꯥꯝ ꯃꯨꯟꯅ ꯌꯦꯡꯂꯒ ꯍꯥꯏꯔꯛꯏ ꯑꯣ ꯀꯩꯕꯨꯅꯣ ꯀꯩꯗꯧꯔꯒꯦ ꯌꯥꯔꯦ ꯅꯪꯒꯤ ꯂꯛꯅꯕꯤꯁꯦ ꯑꯃꯨꯛ ꯍꯧꯔꯕꯅꯤ ꯋꯥꯔꯦꯁꯦ ꯊꯦꯡꯅ ꯊꯦꯡꯖꯜꯂꯛꯄꯅꯦ ꯁꯠ ꯇꯣꯡꯉꯣ ꯋꯥꯊꯤ ꯋꯥꯔꯦꯝ ꯑꯃꯨꯛ ꯇꯧꯗ꯭ꯔꯁꯨ ꯀꯣꯏꯔꯦꯡꯗꯤ ꯈꯪꯂꯕꯅꯤ ꯑꯗꯨꯕꯨ ꯄꯣꯏꯔꯩꯗꯤ ꯅꯨꯄꯤ ꯑꯗꯨ ꯎꯗꯕꯅꯤꯅ ꯃꯥꯒꯤ ꯊꯣꯛꯄ ꯍꯥꯏꯔꯛꯏ ꯀꯣꯏꯔꯦꯡ ꯀꯤꯅ ꯀꯤꯅ ꯑꯃꯨꯛꯁꯨ ꯍꯥꯏꯔꯛꯏ ꯄꯦꯔꯤ ꯄꯦꯔꯤꯁꯨ ꯇꯧꯔꯛꯏ ꯄꯣꯏꯔꯦ ꯅꯪ ꯇꯁꯦꯡꯅ ꯎꯗꯕ꯭ꯔꯣ ꯇꯨ ꯑꯩꯅ ꯈꯨꯠ ꯊꯤꯜꯂꯒ ꯇꯥꯛꯏꯁꯦ ꯇꯨ ꯁꯤꯗ ꯂꯥꯏ ꯅꯨꯄꯤ ꯑꯃ ꯐꯝꯃꯤꯁꯦ ꯅꯪ ꯎꯗꯕ꯭ꯔꯣ ꯄꯣꯏꯔꯩꯗꯨ ꯐꯥꯛ ꯐꯥꯛ ꯅꯣꯛꯊꯣꯔꯛꯏ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯀꯔꯤꯌꯦꯕ ꯂꯥꯏ ꯅꯨꯄꯤ ꯐꯝꯂꯦꯕ ꯌꯥꯔꯦ ꯅꯣꯡꯉꯥꯜꯂꯛꯂꯅꯤ ꯅꯪꯒ ꯉꯥꯡꯅꯔꯤꯉꯩꯗ ꯀꯣꯏꯔꯦꯡꯅ ꯍꯥꯏꯖꯔꯤꯕꯗꯨ ꯑꯁꯦꯡꯕ ꯉꯥꯛꯇꯅꯤ ꯑꯗꯨꯕꯨ ꯄꯣꯏꯔꯩꯅꯗꯤ ꯃꯥꯒꯤ ꯑꯁꯦꯡꯕ ꯎꯍꯩ ꯀꯌꯥꯗꯣ ꯐꯥꯒꯤ ꯇꯥꯊꯣꯛꯏ ꯇꯥꯟꯖꯥꯗꯨꯗ ꯒꯥꯔꯤ ꯑꯗꯨ ꯖꯨꯋꯥꯔ ꯍꯥꯕꯒꯤ ꯃꯑꯣꯡꯗ ꯊꯛ ꯊꯛ ꯍꯥꯔꯛꯏ ꯀꯣꯏꯔꯦꯡ ꯒꯥꯔꯤ ꯑꯗꯨꯗꯒꯤ ꯐꯜ ꯂꯥꯎꯅ ꯆꯣꯡꯊꯣꯛꯈꯤ ꯄꯣꯏꯔꯩꯗꯤ ꯊꯋꯥ ꯁꯥꯖꯤꯟꯗꯅ ꯒꯥꯔꯤ ꯑꯗꯨꯗ ꯑꯗꯨꯝ ꯐꯝꯗꯨꯅ ꯂꯩꯔꯤ ꯒꯥꯔꯤ ꯃꯃꯥꯡ ꯑꯗꯨꯗ ꯃꯈꯣꯡ ꯌꯥꯎꯗꯕ ꯃꯈꯨꯠ ꯌꯥꯎꯗꯕ ꯃꯀꯣꯛ ꯄꯥꯟꯗꯕ ꯃꯕꯨꯛ ꯈꯛꯇ ꯎꯕ ꯑꯃ ꯒꯥꯔꯤ ꯒ꯭ꯂꯥꯁ ꯃꯃꯥꯡ ꯑꯗꯨꯗ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ ꯀꯤꯔꯝꯗꯕ ꯄꯣꯏꯔꯩꯗꯣ ꯃꯗꯨ ꯎꯔꯨꯕꯗꯒꯤ ꯃꯁꯥꯗ ꯑꯀꯤ ꯇꯨꯖꯨꯡꯕ ꯐꯥꯎꯔꯛꯇꯨꯅ ꯃꯥꯁꯨ ꯒꯥꯔꯤ ꯑꯗꯣꯝꯗꯒꯤ ꯄ꯭ꯔꯞ ꯄ꯭ꯔꯞ ꯀꯨꯝꯊꯔꯒ ꯀꯣꯏꯔꯦꯡꯗ ꯍꯥꯏꯔꯛꯏ ꯅꯪꯁꯨ ꯅꯪꯒꯤ ꯅꯊ꯭ꯋꯥꯏ ꯍꯤꯡꯅꯕ ꯆꯦꯟꯈ꯭ꯔꯣ ꯑꯩꯁꯨ ꯆꯦꯜꯂꯦꯍꯦ ꯄꯣꯏꯔꯩ ꯋꯥꯍꯩ ꯑꯗꯨ ꯍꯥꯏꯔꯝꯂꯒ ꯆꯦꯜꯂꯗꯨꯅ ꯆꯠꯈ꯭ꯔꯦ ꯀꯣꯏꯔꯦꯡꯁꯨ ꯀꯤꯅ ꯀꯤꯅ ꯂꯩꯀꯥꯏ ꯑꯗꯨꯒꯤ ꯌꯨꯝ ꯑꯃꯗ ꯆꯪꯁꯤꯟꯈꯤ ꯌꯨꯝ ꯑꯗꯨꯗꯒꯤ ꯍꯅꯨꯕꯤ ꯅꯨꯄꯤ ꯑꯃꯅ ꯏꯕꯨꯡꯉꯣ ꯀꯔꯤ ꯇꯧꯔꯒꯦ ꯅꯪꯕꯨ ꯀꯗꯥꯏꯗꯒꯤꯅꯣ ꯃꯇꯝꯅꯒ ꯃꯇꯝ ꯐꯠꯇꯕꯒ ꯅꯠꯇꯦ ꯅꯪꯕꯨ ꯌꯨꯝꯁꯤꯗ ꯀꯩꯗꯧꯒꯦ ꯆꯪꯂꯛꯏꯅꯣ ꯅꯪꯕꯨ ꯍꯨꯔꯥꯟꯕ꯭ꯔꯣ ꯀꯣꯏꯔꯦꯡꯗꯨ ꯍꯅꯨꯕꯤ ꯅꯨꯄꯤ ꯑꯗꯨꯅ ꯍꯥꯏꯔꯛꯄꯗꯨ ꯈꯨꯝꯗꯃꯈꯩ ꯁꯨꯃꯥꯡ ꯑꯗꯨꯗ ꯃꯈꯣꯡ ꯊꯛ ꯊꯛ ꯅꯤꯛꯂꯒ ꯆꯨꯝꯇ꯭ꯔꯤꯡ ꯂꯦꯞꯇꯨꯅ ꯂꯩꯔꯤ ꯍꯅꯨꯕꯤ ꯅꯨꯄꯤ ꯑꯗꯣ ꯂꯦꯞꯂꯝꯕꯗꯒꯤ ꯁ꯭ꯋꯥꯏ ꯂꯥꯎꯅ ꯃꯥꯡꯈꯤ ꯀꯣꯏꯔꯦꯡ ꯃꯉꯛꯇꯨ ꯍꯥꯏꯐꯦꯠ ꯅꯣꯡꯈꯠꯂꯛꯏ ꯍꯧꯖꯤꯛꯀꯤ ꯅꯨꯄꯤ ꯑꯗꯣ ꯂꯩꯔꯝꯗ꯭ꯔꯦ ꯀꯣꯏꯔꯦꯡ ꯁ꯭ꯋꯥꯏ ꯂꯥꯎꯏ ꯃꯁꯥꯗꯨ ꯁꯣꯔ ꯆꯥꯅꯤꯡ ꯆꯃꯥꯡ ꯍꯣꯜꯂꯤ ꯃꯤꯍꯨꯜꯗꯣ ꯂꯋꯥꯏꯗ ꯆꯦꯟꯈꯠꯈ꯭ꯔꯦ ꯀꯣꯏꯔꯦꯡ ꯌꯨꯝ ꯑꯗꯨꯗꯒꯤ ꯑꯃꯨꯛꯀ ꯆꯦꯟꯊꯣꯔꯛꯄꯅꯤ ꯊꯣꯡꯒꯥꯜ ꯃꯌꯥ ꯑꯗꯨꯗꯒꯤ ꯍꯥꯎ ꯁꯝꯄꯨꯕꯤ ꯑꯃ ꯊꯣꯛꯂꯛꯇꯨꯅ ꯀꯣꯏꯔꯦꯡꯒꯤ ꯃꯊꯤꯕꯥꯛꯇꯨ ꯄꯥꯏꯔꯒ ꯁꯨꯃꯥꯡ ꯑꯗꯣꯝꯗ ꯂꯥꯛꯇꯅ ꯂꯪꯁꯤꯜꯂꯛꯏ ꯀꯣꯏꯔꯦꯡ ꯂꯣꯡꯇꯥ ꯇꯥꯈ꯭ꯔꯦ ꯍꯥꯎ ꯁꯝꯄꯨꯕꯤꯗꯨ ꯀꯣꯏꯔꯦꯡꯒꯤ ꯃꯅꯥꯛꯇꯝꯅ ꯄꯥꯏꯁꯤꯜꯂꯛꯏ ꯑꯗꯨꯒ ꯀꯣꯏꯔꯦꯡꯒꯤ ꯃꯤꯠꯃꯥꯡꯗꯨꯗ ꯐꯝꯊꯔꯛꯏ ꯉꯥꯏꯍꯥꯛ ꯂꯩꯔꯕ ꯃꯇꯨꯡ ꯀꯣꯏꯔꯦꯡꯒꯤ ꯃꯈꯣꯡ ꯑꯗꯨ ꯄꯥꯏꯔꯒ ꯄꯨꯈ꯭ꯔꯤ ꯃꯅꯥꯛ ꯑꯗꯣꯝꯗ ꯆꯤꯡꯗꯨꯅ ꯄꯨꯔꯛꯏ ꯀꯣꯏꯔꯦꯡꯅ ꯌꯨꯝꯁꯤꯕꯨ ꯀꯅꯥ ꯀꯅꯥ ꯂꯩꯒꯦ ꯑꯩꯒꯤ ꯊꯋꯥꯏꯁꯦ ꯑꯃꯨꯛꯇꯗꯤ ꯀꯟꯕꯤꯌꯣ ꯑꯁꯤ ꯍꯥꯏꯗꯅ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯔꯛꯏ ꯑꯗꯨꯕꯨ ꯌꯨꯝ ꯑꯗꯨꯒꯤ ꯏꯃꯨꯡꯗꯤ ꯇꯥꯗꯕꯅꯤꯅ ꯀꯅꯥꯃꯇ ꯊꯣꯛꯂꯛꯇꯦ ꯍꯥꯎ ꯁꯝꯄꯨꯕꯤ ꯑꯗꯨ ꯅꯣꯛꯂꯒ ꯂꯥꯎꯒꯅꯨ ꯇꯨꯃꯤꯟ ꯂꯩꯌꯨꯍꯦ ꯅꯪꯅ ꯂꯥꯎꯔꯕꯁꯨ ꯀꯅꯥꯝꯇꯅ ꯇꯥꯕꯤꯔꯣꯏ ꯇꯥꯕꯤꯅꯕ ꯃꯤꯁꯨ ꯂꯩꯔꯣꯏ ꯃꯇꯝ ꯀꯌꯥ ꯆꯔꯥ ꯍꯦꯟꯗꯨꯅ ꯂꯥꯛꯂꯕꯅꯤ ꯑꯩꯁꯦ ꯉꯁꯤꯗꯤ ꯅꯪꯕꯨ ꯑꯩꯒꯤ ꯆꯥꯛꯊꯥꯛ ꯑꯣꯏꯅ ꯇꯝꯂꯝꯂꯦ ꯉꯁꯤꯗꯤ ꯑꯩ ꯆꯔꯥ ꯍꯦꯜꯂꯔꯣꯏꯗꯣ ꯏꯅꯤꯡꯇꯝꯅ ꯆꯥꯕ ꯐꯪꯂꯅꯤ ꯍꯥꯎ ꯁꯝꯄꯨꯕꯤ ꯑꯗꯨ ꯅꯣꯛꯅ ꯅꯣꯛꯅ ꯍꯥꯏꯔꯛꯄꯅꯤ ꯑꯗꯨꯕꯨ ꯀꯣꯏꯔꯦꯡ ꯂꯥꯎꯕꯗꯤ ꯂꯦꯞꯇꯦ ꯍꯥꯎ ꯁꯝꯄꯨꯕꯤ ꯑꯗꯨ ꯀꯣꯏꯔꯦꯡꯒꯤ ꯇꯝꯄꯥꯛꯇ ꯐꯝꯂꯒ ꯀꯣꯏꯔꯦꯡꯗ ꯌꯥꯝ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩꯈ꯭ꯔꯦ ꯀꯣꯏꯔꯦꯡ ꯁꯣꯔ ꯍꯣꯟꯕ ꯐꯥꯎꯕ ꯀꯥꯎꯈ꯭ರೆ ꯊꯣꯛꯂꯤꯕ ꯇꯧꯔꯛꯂꯤꯕ mawong ꯃꯇꯧꯗꯨꯗ ꯀꯣꯏꯔꯦꯡ ꯃꯈꯨꯠ ꯂꯣꯟꯅꯔꯒ ꯍꯥꯏꯔꯛꯏ ꯍꯥꯎ ꯁꯝꯄꯨꯕꯤ ꯑꯗꯨꯗ ꯍꯦ ꯂꯌꯥꯝꯂꯛꯇꯒꯤ ꯑꯊꯣꯏꯕꯤ ꯅꯪ ꯑꯩꯕꯨ ꯊꯥꯗꯣꯛꯄꯤꯌꯣ ꯑꯩꯒꯤ ꯊꯋꯥꯏ ꯃꯆꯥꯁꯤꯕꯨ ꯅꯪꯅ ꯅꯨꯡꯁꯤꯕꯤꯗꯨꯅ ꯑꯩꯒꯤ ꯊꯋꯥꯏꯁꯤꯗꯗꯤ ꯀꯟꯕꯤꯌꯨ ꯑꯁꯤ ꯍꯥꯏꯅ ꯍꯥꯏꯖꯔꯛꯏ ꯑꯗꯨꯕꯨ ꯃꯥꯅ ꯐꯅ ꯍꯥꯏꯖꯔꯕꯁꯨ ꯌꯥꯕ ꯀꯧꯕ ꯂꯩꯇ꯭ꯔꯦ ꯀꯣꯏꯔꯦꯡꯒꯤ ꯊꯥꯡꯒꯠꯂꯛꯏꯕ ꯃꯈꯨꯠ ꯑꯗꯨ ꯇꯥꯞ ꯄꯥꯏꯔꯒ ꯃꯌꯥ ꯑꯗꯨ ꯂꯥꯎꯅ ꯀꯥꯊꯣꯔꯛꯇꯨꯅ ꯆꯥꯊꯣꯛꯈ꯭ꯔꯦ ꯀꯣꯏꯔꯦꯡ ꯈꯪꯉꯝꯗ꯭ꯔꯕ ꯆꯩꯅꯥ ꯑꯗꯨ ꯈꯥꯡꯕ ꯉꯝꯗ꯭ꯔꯗꯨꯅ ꯃꯈꯣꯜ ꯊꯣꯛꯅ ꯍꯤꯛꯅ ꯍꯤꯛꯅ ꯀꯞꯂꯛꯏ ꯍꯥꯎ ꯁꯝꯄꯨꯕꯤ ꯑꯗꯨꯅ ꯑꯃꯨꯛꯁꯨ ꯃꯈꯣꯡ ꯑꯗꯨ ꯃꯈꯨꯠ ꯑꯗꯨꯅ ꯊꯥꯡꯒꯠꯇꯨꯅ ꯁꯦꯠ ꯁꯦꯠꯇꯨꯅ ꯆꯥꯕ ꯍꯧꯔꯛꯏ ꯃꯈꯣꯡ ꯑꯗꯨ ꯆꯥꯕ ꯂꯣꯏꯔꯛꯂꯤ ꯃꯀꯣꯛ ꯑꯗꯨ ꯑꯃꯨꯛꯀ ꯆꯥꯕ ꯍꯧꯔꯛꯏ ꯀꯣꯏꯔꯦꯡ ꯇꯂꯛ ꯑꯗꯨꯗ ꯍꯥꯎ ꯁꯝꯄꯨꯕꯤꯗꯨꯒꯤ ꯃꯈꯨꯠꯇ ꯊꯋꯥꯏ ꯊꯥꯈꯤ
ꯉꯥꯏꯍꯥꯛ ꯂꯩꯔꯕ ꯃꯇꯨꯡꯗ ꯃꯁꯥ ꯄꯨꯂꯞ ꯆꯥꯕ ꯂꯣꯏꯈ꯭ꯔꯦ꯫ ꯍꯥꯎ ꯁꯝꯄꯨꯕꯤꯗꯣ ꯃꯃꯣꯟ ꯅꯣꯛꯂꯒ ꯍꯥꯏꯔꯛꯏ, ꯑꯣꯟꯊꯣꯛꯅ ꯍꯥꯎꯈ꯭ꯔꯦꯗ, ꯁꯨꯃꯥꯏꯅ ꯅꯨꯡꯇꯤꯒꯤ ꯆꯥꯕ ꯐꯪꯂꯕꯗꯤ ꯀꯌꯥꯗ ꯄꯦꯟꯖꯒꯗꯕ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯍꯥꯎ ꯁꯝꯄꯨꯕꯤ ꯅꯨꯄꯤ ꯑꯗꯨꯅ꯫ ꯂꯦꯡꯂꯤ ꯄꯥꯜꯂꯤꯕ ꯑꯃꯗꯤ ꯈꯨꯜ ꯑꯗꯨꯒꯤ ꯃꯤꯌꯥꯝ ꯄ꯭ꯔꯖꯥꯁꯤꯡꯕꯨ ꯍꯥꯠꯇꯨꯅ ꯃꯥꯒꯤ ꯆꯤꯟꯖꯥꯛ ꯑꯣꯏꯅ ꯆꯥꯊꯣꯛꯈꯤ꯫ ꯂꯪꯇ꯭ꯔꯤꯛ ꯂꯪꯉꯝꯕ ꯄꯨꯈ꯭ꯔꯤ ꯑꯗꯣ ꯑꯉꯥꯡꯕ ꯏꯈꯦꯡꯒꯤ ꯃꯆꯨ ꯑꯃ ꯑꯣꯟꯈꯤ꯫ ꯇꯥꯟꯖꯥ ꯑꯗꯨꯗ ꯉꯁꯥꯏ ꯃꯈꯩ ꯂꯨꯝꯗꯨꯅ ꯂꯩꯔꯝꯕ ꯄꯣꯏꯔꯩ ꯑꯗꯨ ꯊꯣꯛꯂꯛꯇꯨꯅ ꯍꯥꯎ ꯁꯝꯄꯨꯕꯤ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯇꯞꯅ ꯇꯞꯅ ꯆꯪꯁꯤꯜꯂꯛꯏ꯫ ꯇꯂꯛ ꯑꯗꯨꯗ ꯍꯥꯎ ꯁꯝꯄꯨꯕꯤ ꯑꯗꯨ ꯋꯥꯄꯜ ꯑꯗꯨꯝꯅ ꯆꯠꯈꯤ꯫ ꯋꯥꯄꯜ ꯑꯗꯨꯒꯤ ꯃꯇꯨꯡ ꯑꯣꯏꯔꯕꯅ ꯂꯩꯔꯤꯕ ꯑꯗꯨꯗꯒꯤ ꯃꯥꯒꯤ ꯃꯀꯣꯛꯀꯤ ꯇꯨꯝꯕꯥ ꯑꯗꯨ ꯃꯈꯨꯠ ꯑꯗꯨꯅ ꯅꯥꯟꯗꯨꯅ ꯆꯨꯞꯂꯤ꯫ ꯄꯣꯏꯔꯩ ꯊꯥꯡꯂꯝꯕ ꯈꯣꯡꯊꯥꯡ ꯑꯗꯨ ꯆꯞ ꯂꯦꯞꯇꯨꯅ ꯃꯕꯨꯛꯅꯤꯡꯗ ꯈꯟꯖꯔꯤ, ꯑꯣ, ꯉꯁꯤꯗꯤ ꯍꯥꯎ ꯁꯝꯄꯨꯕꯤ ꯅꯪꯁꯨ ꯑꯩꯒꯤ ꯈꯨꯠꯇ ꯊꯋꯥꯏ ꯁꯣꯏꯗꯅ ꯊꯥꯕ ꯇꯥꯔꯦ꯫ ꯃꯔꯥ ꯂꯩꯖꯗ꯭ꯔꯕ ꯑꯩꯒꯤ ꯃꯔꯨꯞ ꯀꯣꯏꯔꯦꯡꯕꯨꯁꯨ ꯅꯪꯒꯤ ꯆꯤꯟꯖꯥꯛ ꯑꯣꯏꯅ ꯆꯥꯊꯣꯛꯄꯤꯈꯤꯕ꯫ ꯑꯁꯨꯝꯅ ꯈꯜꯂꯤꯉꯩ ꯍꯥꯎ ꯁꯝꯄꯨꯕꯤ ꯅꯨꯄꯤ ꯑꯗꯨ ꯋꯥꯄꯜ ꯃꯔꯨꯝꯗꯒꯤ ꯑꯃꯨꯛ ꯊꯣꯛꯂꯛꯇꯨꯅ ꯃꯥꯅ ꯍꯥꯠꯂꯒ ꯆꯥꯈꯤꯕ ꯀꯣꯏꯔꯦꯡꯒꯤ ꯃꯅꯥꯛꯇ ꯄꯥꯏꯁꯤꯜꯂꯛꯇꯨꯅ ꯏꯁꯤꯡꯗꯨ ꯑꯃꯨꯛ ꯊꯛꯂꯤ꯫ ꯄꯣꯏꯔꯩ ꯑꯗꯨ ꯋꯥꯄꯜ ꯑꯗꯣꯝꯅ ꯆꯪꯁꯤꯟꯈꯤ꯫ ꯆꯪꯁꯤꯜꯂꯕ ꯃꯇꯨꯡ ꯍꯥꯎ ꯁꯝꯄꯨꯕꯤ ꯅꯨꯄꯤ ꯑꯗꯨꯒꯤ ꯇꯨꯝꯕꯥ ꯑꯗꯨ ꯃꯈꯨꯠ ꯑꯗꯨꯅ ꯄꯥꯏꯈꯠꯇꯨꯅ ꯅꯨꯡ ꯑꯗꯨꯗ ꯌꯥꯝ ꯀꯟꯅ ꯊꯥꯗꯔꯛꯏ꯫ ꯍꯥꯎ ꯁꯝꯄꯨꯕꯤ ꯅꯨꯄꯤ ꯑꯗꯨ ꯌꯥꯝ ꯀꯟꯅ ꯂꯥꯎꯔꯛꯏ ꯑꯗꯨꯒ ꯄꯣꯏꯔꯩꯒꯤ ꯃꯅꯥꯛ ꯇꯥꯝꯅ ꯄꯥꯏꯁꯤꯜꯂꯛꯏ꯫ ꯄꯣꯏꯔꯩꯗ ꯃꯃꯤꯠ ꯈꯥꯅ ꯌꯦꯡꯂꯒ ꯍꯥꯏꯔꯛꯏ, ꯑꯣ, ꯅꯪꯒꯨꯝꯕꯅꯁꯨ ꯑꯩꯉꯣꯟꯗ ꯁꯤꯡꯅꯔꯛꯂꯕ, ꯅꯪꯕꯨꯁꯨ ꯑꯩꯅ ꯁꯣꯏꯗꯅ ꯍꯥꯠꯀꯅꯤ꯫ ꯋꯥꯍꯩ ꯑꯗꯨ ꯍꯥꯏꯔꯒ ꯄꯣꯏꯔꯩꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯏ꯫ ꯃꯈꯥꯗ ꯇꯥꯗꯨꯅ ꯂꯩꯈ꯭ꯔꯕ ꯇꯨꯝꯕꯥ ꯑꯗꯨ ꯄꯣꯏꯔꯩꯅ ꯈꯨꯝꯒꯠꯇꯨꯅ ꯅꯨꯡ ꯑꯗꯨꯗ ꯑꯃꯨꯛꯁꯨ ꯊꯨꯒꯥꯏꯔꯛꯏ꯫ ꯍꯟꯗꯛꯇꯤ ꯇꯨꯝꯕꯥꯗꯣ ꯃꯔꯤ ꯆꯠꯂꯤ꯫ ꯍꯥꯎ ꯁꯝꯄꯨꯕꯤ ꯑꯗꯨ ꯃꯥꯒꯤ ꯄꯥꯡꯒꯜ ꯊꯧꯅꯥꯍꯟꯈ꯭ꯔꯦ꯫ ꯑꯃꯨꯛꯁꯨ ꯇꯨꯝꯕꯥ ꯑꯗꯨ ꯄꯥꯏꯔꯒ ꯊꯥꯗꯔꯛꯏ꯫ ꯍꯟꯗꯛꯇꯤ ꯇꯪꯈꯥꯏ ꯇꯥꯅ ꯀꯥꯏꯈ꯭ꯔꯦ꯫ ꯍꯥꯎ ꯁꯝꯄꯨꯕꯤ ꯑꯗꯨ ꯄꯣꯏꯔꯩꯒꯤ ꯃꯈꯨꯠꯇ ꯊꯋꯥꯏ ꯊꯥꯈ꯭ꯔꯦ꯫ ꯄꯣꯏꯔꯩ ꯀꯣꯏꯔꯦꯡꯒꯤ ꯃꯅꯥꯛ ꯑꯗꯣꯝꯅ ꯆꯪꯁꯤꯜꯂꯛꯂꯒ ꯀꯣꯏꯔꯦꯡꯒꯤ ꯁꯔꯨ ꯁꯌꯥꯡꯗꯨ ꯄꯥꯏꯔꯒ ꯃꯤꯠꯂꯨꯗꯒꯤ ꯄꯤꯔꯥꯡ ꯁꯤꯟꯊꯗꯨꯅ ꯍꯥꯏꯔꯛꯏ, ꯃꯔꯨꯞ ꯀꯣꯏꯔꯦꯡ, ꯅꯪ ꯑꯩꯕꯨ ꯋꯥꯔꯧꯗꯨꯅ ꯆꯠꯂꯕ꯭ꯔꯣ? ꯁꯦ ꯍꯥꯏꯌꯣ, ꯅꯪ ꯑꯩꯕꯨ ꯋꯥꯔꯧꯔꯕꯣ? ꯑꯁꯨꯝꯅ ꯁꯔꯨ ꯁꯌꯥꯡꯗꯨ ꯄꯥꯏꯔꯒ ꯀꯞꯂꯤ꯫ ꯄꯣꯏꯔꯩ ꯍꯥꯟꯅꯒꯤ ꯋꯥꯈꯜ ꯑꯃ ꯂꯥꯛꯏ꯫ ꯀꯣꯏꯔꯦꯡꯅ ꯍꯥꯏꯁꯨ ꯍꯥꯏꯕꯅꯤ, ꯑꯇꯇꯥꯏ ꯇꯥꯔꯛꯂꯕ ꯃꯇꯝꯗ ꯑꯩꯒꯤꯁꯨ ꯅꯪ ꯅꯠꯇꯅ, ꯅꯪꯒꯤꯁꯨ ꯑꯩ ꯅꯠꯇꯅ ꯀꯅꯥꯕꯨ ꯂꯩꯔꯤꯒꯦꯅꯦ? ꯑꯗꯨꯅ ꯑꯩꯈꯣꯏ ꯑꯅꯤ ꯍꯌꯦꯡꯈꯣꯏ ꯀꯥꯏꯅꯗꯅ ꯄꯨꯟꯁꯤ ꯆꯨꯞꯄ ꯁꯨꯃꯥꯏꯅ ꯂꯣꯏꯅꯗꯨꯅ ꯂꯩꯃꯤꯟꯅꯁꯤꯀꯣ, ꯍꯤꯡꯂꯤ ꯄꯨꯟꯅ ꯁꯤꯔꯦ ꯄꯨꯟꯅ꯫ ꯄꯣꯏꯔꯩꯅ, ꯏꯁ, ꯑꯩꯗꯤ ꯉꯝꯖꯔꯣꯏꯀꯣ, ꯅꯪ ꯁꯤꯔꯒ ꯑꯩꯗꯤ ꯅꯪꯒꯤ ꯇꯨꯡ ꯏꯜꯂꯛꯄꯒ ꯉꯝꯂꯣꯏ ꯍꯥꯏꯁꯤꯅꯤ꯫ ꯄꯣꯏꯔꯩ ꯋꯥꯈꯜ ꯑꯗꯨ ꯈꯜꯂꯗꯨꯅ ꯃꯤꯠꯂꯨꯗꯒꯤ ꯄꯤꯔꯥꯡ ꯁꯤꯟꯊꯗꯨꯅ ꯑꯃꯨꯛꯁꯨ ꯍꯥꯏꯔꯛꯏ, ꯀꯣꯏꯔꯦꯡ, ꯁꯤ ꯍꯧꯒꯠꯂꯣ, ꯀꯔꯤꯅꯣ ꯉꯁꯤ ꯑꯩꯈꯣꯏ ꯑꯅꯤꯅ ꯇꯧꯔꯤꯕ ꯃꯇꯧꯁꯤꯕꯣ? ꯅꯪꯕꯨ ꯍꯥꯏꯈꯤꯕꯗꯥꯏꯅꯦ ꯑꯩꯈꯣꯏ ꯑꯅꯤ ꯍꯌꯦꯡꯈꯣꯏ ꯀꯥꯏꯅꯗꯅ ꯄꯨꯟꯁꯤ ꯆꯨꯞꯅ ꯁꯨꯃꯥꯏꯅ ꯂꯣꯏꯅꯗꯨꯅ ꯂꯩꯃꯤꯟꯅꯁꯤꯀꯣ, ꯍꯤꯡꯂꯤ ꯄꯨꯟꯅ ꯁꯤꯔꯦ ꯄꯨꯟꯅ ꯍꯥꯏꯈꯤꯕꯗꯥꯏꯅꯦ, ꯁꯤ ꯍꯧꯒꯠꯂꯣ꯫ ꯑꯗꯨꯕꯨ ꯀꯣꯏꯔꯦꯡ, ꯅꯪ ꯑꯩꯕꯨꯗꯤ ꯋꯥꯔꯧꯕꯤꯅꯨꯀꯣ, ꯃꯄꯨꯒꯤ ꯂꯩꯀꯣꯜꯗ ꯏꯪꯅ ꯆꯤꯛꯅ ꯂꯩꯕ ꯑꯣꯏꯌꯨꯀꯣ꯫ ꯋꯥꯔꯤ ꯑꯁꯤ ꯄꯥꯊꯣꯛꯆꯕꯗ ꯋꯥꯍꯩ ꯈꯣꯟꯗꯥꯗ ꯁꯣꯏꯈꯤ ꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯃꯌꯥꯝꯅ ꯉꯥꯛꯄꯤꯒꯅꯤ꯫ ꯃꯇꯨꯡꯗꯁꯨ ꯅꯨꯡꯉꯥꯏ ꯅꯨꯡꯉꯥꯏꯔꯕ ꯃꯅꯤꯄꯨꯔꯤ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯀꯌꯥ ꯃꯌꯥꯝꯗ ꯄꯨꯗꯨꯅ ꯂꯥꯛꯆꯒꯦ, ꯃꯌꯥꯝ ꯉꯥꯏꯕꯤꯔꯝꯃꯨ ꯍꯥꯏꯅ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯃꯌꯥꯝꯗ ꯍꯥꯏꯖꯔꯤ꯫